IRB Loubada sel Louwe Haibagi Chap Chaba Praman Puthoraklabadi Leingakna Cheirak Pinaba Hotnagani Chief Minister Biren Leingakna si corruption free governance oidre corrupted governance oide Haibagi MLA Ranjit IRB Loubada lupa lak nipal dage tara phawba lawre hairibasi karigumba chap chaba praman leirabade puthokpiraku karigumba proof puthokpiraklabade mara leiramba miyoi sing adu Leingakna logi oiba Cheirak Pinaba Hotnagani haina Manipur ki Chief Minister Nongthongbam Birena ngasi Assembly ge ani suba numit ki mifamda Governor address khanarakpada Opposition Party ki MLA sing na pukhalakhiba wafam singi paukhom piraduna phongdokre Governor address ki khanarakpada bukhanarakiba wafam singi paukhom piraduna Chief Minister N Birena haiki Thabak khanbada sel lawre haina adumak pauthokbagi wafamde hanadagi ngangnaduna lakhe Aikoina sel laudrabasu thabak tawningba miyoi singna sel pige haina lakpadu aikoina laudraga loire state asida anti corruption cell yam phajana thabak tawre corruption gi matangda evidence yaudana ngangnariba sing adugi masinde menba ngamloi sahi tara taruki nupi macha ama rape tawraga mapaga punna hatkhiba miyoi taruk police na fare Chhattisgarh ge Korba district sahi taraga taruk tangai ri nupi macha amabu rape tawraba matung Mahaki imungi miyoi aniga loinana nungna thomduna hatkhiba thokdokta chenaba miyoi taruk police na fare thokdok asi haukhiba January ge kunga mapanda thokibane adubu makhoi mangkhibagi report ama nupi macha asigi mabungna haukhiba leibak pokpa numitta police ta pisillaba matung khangnarakibane Korba district ke superintendent of police Abhishek Minana phongdokhibada nupi macha asigi mapa Manjor sahi nifuga manga ase thokdok asida khwaidagi hena senariba misak amane Mahak san iroi amade sagon gi machinjak thabagi thabak haukiba July thadagi tawrakhi haire ahanba phangba report ki matungina haukiba January 18 da Manjorna masanupi asiga loinana mahake masu amaga motorcycle da mayumda thinbirakhe lambi da Korai village da Manjorna thokdok asida senariba miyoi singa yu thakminarba matung victim ahum asibu saram chachatpa sing asina umangna koisinba chingkhong amada pusillaga Nupi masa asibu mathang manaw naina nupi oibegi izat manghan khibani haire tungda nupi masa asibu mapagi mamang magtada hatlaba matung mapa asiga loinana makhoi ahumbu nung amade saina thomduna halaba matung umang aduda phumjin khibani haire nupi masa asigi mabungge complain adu hek phangbaga police na mara leiba sing adu phagatuna wahang pahong satharaba matung thokdok thokliba mafam aduda yauksinke Thokdok thokphamda police na yauksinba matamda nupi macha adu hinglamkhe adubu hospital da pukhalakpada lambi da laikhidabane mara leiba sing IPC section sing amadi pokso eki makhada book tawkhre haina pawasina makhatari